Hojik akoina leiriba lamjina pasong sina kaithel aina lamam le aduga ju thangnare mafam je yam thina phajai turen macham ju chele yam thina phajai haitare sigi mafam je camping site ki chap char mafam ne phai yam na phajai haitare sigi mafam je. Hello friends, today we are going to explore Kachai Village. It is in Ukhrul District and it is famous for its lemon, which is very unique in taste as well as in size, and we are going to visit a farm with the farm owner, so stay with us and enjoy the video. Okay, hoji okoi moi Kachai dagi farm dagi mapu do ri farm do yeng chatli Kachai moi football ground adom dai lan thore hoji ado farm jina sidagi katang lapi am kana budi lapte hai ado hantak ki chahi je moi kano lemon je am na fazaga yogde hai kai climate change to gi ju maram oi gani hai moi na have the see lambi je Kachai ji ke suyam na lapadi oide Imphal dagi. It is around 98 km from Imphal and it will take around 3 hours, and it's a beautiful place to visit, and they have this lemon festival in the month of January, so you can come and enjoy the festival as well as the place. Google map di yeng around 98 km mo oibani the mafam je am thina phajai moi isi mafam je location je am thin chai aduga view yam thina phajai haita mayam sigi mafam je lakpio aduga moi gi festival ju laibane lemon festival January ta tawne date 15 gi mamang sai da tawni haibane aduna mayam lakpio aduga si mafam je explore tawbi. Siri nga sa ako'y kakalaw dun eh. Kasi kumla di thada bra. Oh. Okay, sida ji uri ba mayam je sis ne kano champra panmi moi champra gi farm mayam je. Na moi hantak chahi je am kan phabo oi dia hai. Hojik ain leibse Kachai gi lemon farm adune khoi Kachai gi farmer ngani wai sana jese ozai ming kai ko gam ta han ei Kachai da kini ei gi maming ne yang mi so mau ko bune ja ozana si Kachai gi da oza chi lemon farm tori sia kyam kui rage ke sahi kyam surage hojik ei farm dorib se ei se masina farm e wai ne masi farm e sida ina tapak tar se 2014 da hobne. Okay adu oza sigi punna ne oza si farm sida hauriba champra panbi masing se kyamu kumoi na 3800 farm e gi sina ko farm e sida si oza khoi gi 3800 sigi panbi sida gi na phajna khoi gi pan pa matam hai tare ne yam phajna pothok phajna thok matam oi ba kan da oza na sum oza gi champra puthok pa gam bai sang se kya gum puthok e gan sum hakum se yam gi phajna ban mini champra si ko kum si di pan bre hakum se ina 8 tons khra hen na puthok 8 tons khra hen na
ꯑꯗꯣ ꯑꯣꯖꯥꯅ ꯁꯨꯝ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯥꯔꯀꯦꯠꯁꯦ ꯑꯣꯖꯥ ꯏꯝꯐꯥꯜꯗꯁꯨ ꯊꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯁ꯭ꯋꯥꯏꯗ ꯀꯩꯅꯣ ꯇꯧ ꯏꯝꯐꯥꯜꯁꯦ ꯑꯩꯅ ꯊꯥꯕꯁꯦ ꯍꯣꯏ ꯃꯤꯌꯥꯝ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯕꯨꯁꯨ ꯏꯃꯥ ꯏꯕꯦꯟꯁꯤꯡꯕꯨꯁꯨ ꯑꯗꯨꯝ ꯑꯌꯥꯝꯕꯁꯨ ꯄꯤꯌꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯍꯧꯖꯤꯛ ꯑꯩ ꯐꯥꯔꯃꯔꯁꯤꯡꯁꯦ ꯌꯥꯎꯔꯒ ꯑꯣꯔꯒꯥꯅꯤꯛ ꯑꯥꯎꯠꯂꯦꯠꯇꯀꯣ ꯏꯝꯐꯥꯜꯗꯀꯣ ꯃꯣꯏꯅ ꯑꯗꯨꯝ ꯀꯤꯂꯣ ꯑꯁꯨꯛ ꯄꯤꯔꯣ ꯃꯣꯏꯅ ꯑꯣꯔꯗꯔ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯖꯥꯅ ꯑꯣꯔꯗꯔ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯔꯛꯄꯤꯌꯣ ꯃꯣꯏ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯊꯥꯁꯜꯂꯦ ꯑꯗꯣ ꯑꯣꯖꯥ ꯃꯣꯏ ꯒꯥꯔꯤ ꯑꯗꯨꯝ ꯂꯥꯛꯆꯔꯦ ꯑꯣꯖꯥꯅ ꯁꯤꯗꯒꯤ ꯍꯣꯏ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯁꯤꯗ ꯑꯗꯨꯝ ꯃꯣꯏ ꯂꯥꯛꯀꯅꯤ ꯀꯤꯂꯣ ꯃꯣꯏꯅ 1,500 ꯂꯧꯒꯅꯤ 500 ꯂꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯁꯤꯗ ꯍꯦꯛꯂꯒ ꯑꯗꯨꯝ ꯊꯝꯂꯝꯒꯅꯤ ꯃꯣꯏꯅ ꯍꯦꯛ ꯊꯝꯃꯒ ꯃꯣꯏꯅ ꯄꯤꯛꯑꯞ ꯇꯧꯖꯈꯤꯕꯅꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯣ ꯑꯣꯖꯥ ꯍꯟꯗꯛꯀꯤ ꯃꯃꯥꯡꯒꯤ ꯆꯍꯤꯒ ꯍꯟꯗꯛ ꯆꯍꯤꯒ ꯆꯝꯄ꯭ꯔꯥꯁꯦ ꯑꯣꯖꯥꯅ ꯉꯁꯥꯏ ꯍꯥꯏꯕꯤꯔꯦꯀꯣ ꯈꯔ ꯄꯣꯠꯊꯣꯛ ꯈꯔ ꯋꯥꯠꯂꯦꯅ ꯍꯟꯗꯛꯁꯦ ꯐꯕ ꯈꯔ ꯋꯥꯠꯂꯦꯅ ꯑꯗꯣ ꯑꯣꯖꯥ ꯍꯟꯗꯛꯀ ꯃꯃꯥꯡꯁꯦ ꯀꯌꯥꯝ ꯊꯤꯅ ꯈꯦꯠꯅꯈꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯨꯝꯁꯤꯁꯤꯗꯤ ꯑꯩ ꯋꯥꯈꯜꯗꯗꯤ ꯌꯥꯝꯅ ꯊꯤꯅ ꯈꯦꯠꯅꯈ꯭ꯔꯦ ꯆꯝꯄ꯭ꯔꯥꯒꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯃꯈꯩꯁꯦ ꯍꯀꯨꯝꯒꯤ ꯏꯟꯀꯝꯒ ꯑꯩ ꯐꯥꯔꯃꯔ ꯑꯃ ꯑꯣꯏꯅꯀꯣ ꯍꯟꯗꯛꯀꯤ ꯀꯨꯝꯁꯤꯒꯤ ꯐꯩ ꯄꯥꯟꯕꯁꯤꯗꯤ ꯑꯗꯨꯗꯤ ꯃꯥꯟꯅꯗ꯭ꯔꯦ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯔꯥ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯦ ꯄꯥꯟꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯍꯨꯟꯗꯣꯛꯇꯕ ꯌꯥꯗꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩ ꯁꯦꯝꯂꯤꯕꯁꯦ ꯅꯦꯛꯁ ꯌꯔꯒꯤ ꯄ꯭ꯂꯥꯟ ꯇꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯀꯣ ꯇꯦꯔꯤꯁ ꯁꯦꯝꯃꯦ ꯍꯧꯖꯤꯛ ꯅꯥꯄꯤ ꯍꯥꯏꯒꯅꯤ ꯇꯦꯔꯤꯁꯁꯦ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯁꯨꯃꯥꯏꯅ ꯌꯣꯠꯄꯥꯛꯅꯔ ꯕꯣꯔ ꯗꯤꯂꯔ ꯌꯥꯎꯔꯒ ꯑꯗꯨꯝ ꯑꯃꯨꯛꯀ ꯌꯥꯟꯒꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯨꯃꯥꯏꯅ ꯄꯥꯟꯗ꯭ꯔꯦ ꯍꯥꯏꯅ ꯑꯁꯨꯝ ꯊꯝꯈ꯭ꯔꯕꯗꯤ ꯅꯦꯛꯁ ꯌꯔꯁꯦ ꯑꯁꯨꯝ ꯇꯧꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯀꯟꯅ ꯅꯦꯛꯁ ꯌꯔꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯊꯕꯛ ꯀꯟꯅ ꯇꯧꯔꯦ ꯑꯩꯈꯣꯏꯁꯦ ꯑꯣꯖꯥꯅꯁꯨ ꯉꯁꯥꯏ ꯍꯥꯏꯕꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅꯁꯨ ꯃꯔꯝ ꯑꯣꯏꯕ ꯌꯥꯏ ꯍꯣꯏ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅꯁꯨ ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯏꯌꯦ ꯍꯥꯏꯅ ꯃꯈꯣꯏ ꯑꯦꯛꯁꯄꯥꯔꯠ ꯇꯤꯝ ꯈꯣꯏꯁꯨ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯃꯅꯥ ꯍꯧꯖꯤꯛꯁꯦ ꯄꯥꯝꯕꯤ ꯉꯥꯡꯂꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯦ ꯂꯩꯅꯥ ꯀꯔꯤ ꯂꯩꯅꯥꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯗꯤ ꯑꯦꯛꯁꯄꯥꯔꯠ ꯇꯤꯝ ꯀꯦꯚꯤꯒꯤ ꯈꯣꯏ ICR ꯈꯣꯏ ꯂꯥꯛꯄ ꯀꯥꯟꯗ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡꯁꯦ ꯊꯧꯒꯠꯄꯤꯌꯦꯕꯀꯣ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯁꯤꯗꯤ ꯚꯥꯏꯔꯁ ꯅꯠꯇꯦ ꯑꯗꯨꯗꯤ ꯃꯍꯧꯁꯥꯅꯤ ꯃꯅꯥ ꯀꯦꯟꯊꯒꯅꯤ ꯑꯗꯨꯕꯨ ꯚꯤꯇꯥꯃꯤꯟꯗꯤ ꯈꯔꯗꯤ ꯋꯥꯠꯂꯦ ꯑꯗꯨꯕꯨ ꯑꯣꯔꯒꯥꯅꯤꯛ ꯈꯣꯏꯕꯨ ꯇꯥꯟꯅꯔꯒ ꯚꯤꯇꯥꯃꯤꯟꯁꯦ ꯈꯔ ꯄꯤꯌꯣ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯗꯨꯅꯦꯕ ꯍꯧꯖꯤꯛ ꯃꯅꯥ ꯉꯥꯡꯂꯤꯕꯁꯤꯡꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅꯗꯕꯅꯤꯅ ꯂꯩꯅꯥ ꯑꯁꯤꯗꯤ ꯑꯗꯨ ꯑꯩꯈꯣꯏꯁꯦ ꯋꯥꯈꯜꯁꯦ ꯃꯝꯂꯝꯃꯦꯕ ꯑꯗꯨ ꯃꯣꯏꯅꯁꯨ ꯇꯠꯅ ꯑꯗꯨꯝ ꯂꯥꯛꯄꯤꯔꯒ ꯃꯁꯤꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯚꯥꯏꯔꯁ ꯅꯠꯇꯦ ꯁꯤ ꯑꯣꯖꯥ ꯄꯤꯌꯣꯔ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯐꯔꯇꯤꯂꯥꯏꯖꯔꯒꯨꯝꯕ ꯑꯩꯈꯣꯏ ꯍꯤꯗꯥꯛ ꯀꯔꯤꯁꯨ ꯍꯥꯞꯇ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯃꯁꯤꯅꯦꯕ ꯅꯥꯄꯤ ꯍꯧꯔꯤꯕꯁꯦ ꯃꯁꯤ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯍꯟꯕꯅꯦꯕ ꯑꯁꯤ ꯄꯨꯝꯒꯅꯦꯕ ꯄꯠꯊꯍꯜꯂꯒꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯁꯦ ꯁꯤꯒꯤ ꯑꯣꯖꯥꯒꯤ ꯁꯤꯒꯤ ꯆꯝꯄ꯭ꯔꯥꯁꯤ ꯊꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯁꯦꯞꯂꯤꯡ ꯇꯧꯕ ꯃꯇꯝꯁꯦ ꯁꯤꯗꯒꯤ ꯍꯧꯔꯛꯑꯒ ꯁꯤꯒꯤ ꯆꯝꯄ꯭ꯔꯥꯁꯤꯃ ꯄꯨꯔꯥ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯄꯥꯜꯂꯛꯄ ꯃꯇꯝꯁꯦ ꯑꯦꯔꯥꯎꯟ ꯆꯍꯤ ꯀꯌꯥꯃꯨꯛ ꯑꯣꯖꯥꯅ ꯆꯪꯉꯒ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯁꯤꯒꯤ ꯄꯨꯔꯥ ꯍꯣꯏ ꯑꯗꯨ ꯐꯖꯔꯕ ꯋꯥꯍꯩꯅꯤ ꯑꯩꯈꯣꯏꯅ ꯊꯥꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯁꯤꯠꯇ ꯃꯔꯨꯗ ꯊꯥꯕꯁꯦ ꯆꯍꯤ 5 ꯑꯗꯨꯝ ꯄꯥꯟꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯊꯨꯅ ꯄꯥꯟꯕꯁꯦ ꯆꯍꯤ 3 ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯤꯂꯣ 1-2ꯅꯦꯕ ꯑꯗꯨ ꯃꯥꯏ ꯃꯄꯨꯡ ꯐꯥꯕꯁꯦ ꯆꯍꯤ 9 ꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯜꯂꯦꯕ ꯁꯤꯒꯤꯁꯤꯗ ꯁꯤ ꯄꯥꯝꯕꯤꯁꯤꯗ ꯆꯍꯤ 8ꯒꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯥꯐꯇꯤꯡ ꯍꯣꯏ ꯑꯩꯁꯦ ꯆꯍꯤ 9 ꯆꯍꯤ 9 ꯆꯪꯉꯛꯑꯕꯅꯦꯕꯀꯣ 9 ꯆꯪꯈ꯭ꯔꯦꯕ ꯑꯣꯖꯥ ꯁꯤ ꯑꯣꯖꯥꯅ ꯁꯤꯗꯒꯤ ꯃꯅꯥꯗꯒꯤꯅꯦ ꯑꯩꯈꯣꯏ ꯃꯁꯥꯗꯒꯤ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯔꯒ ꯊꯥꯕꯁꯨ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯣꯏ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯐꯥꯔꯃꯔꯁꯤꯡ ꯑꯩ ꯄꯨꯔꯒ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯆꯝꯄ꯭ꯔꯥꯁꯦ ꯀꯨꯝꯁꯤꯗꯤ ꯄꯩꯁꯥꯁꯦ ꯊꯣꯛꯀꯣꯏꯕ ꯑꯗꯨꯅ ꯁꯤꯠꯁꯨ ꯂꯧꯕꯤꯌꯦ ꯗꯤꯄꯥꯔꯠꯃꯦꯟꯅ ꯀ꯭ꯔꯥꯐꯇꯤꯡ ꯇꯧꯋꯦ ꯍꯧꯖꯤꯛ ꯍꯟꯗꯛ ꯑꯩꯈꯣꯏ ꯑꯩ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯄꯨꯔꯒ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯅꯔꯁꯔꯤ ꯍꯥꯏꯋꯦꯒꯤ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯀ꯭ꯔꯥꯐꯇꯤꯡ ꯇꯧꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯥꯐꯇꯤꯡ ꯌꯣꯜꯂꯦ ꯍꯧꯖꯤꯛ ꯂꯩꯔꯤꯡ ꯊꯥꯔꯦ ꯑꯣꯖꯥ ꯍꯣꯏꯁꯦ ꯀꯩꯅꯣꯗꯤ ꯃꯥꯏ ꯆꯥꯔꯗꯤ ꯄꯨꯊꯣꯛꯄ꯭ꯔꯥ ꯄꯨꯊꯣꯛꯑꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯁꯨ ꯌꯣꯜꯂꯦꯕ ꯌꯣꯜꯂꯦ ꯀ꯭ꯔꯥꯐꯇꯤꯡ ꯗꯤꯃꯥꯟ ꯂꯩꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯥꯐꯇꯤꯡ ꯄꯤꯊꯣꯛꯑꯦ ꯁꯤ ꯑꯩꯈꯣꯏꯁꯦ ꯀꯠꯇꯤꯡꯁꯦ ꯐꯖꯅ ꯐꯪꯉꯦꯕ ꯍꯧꯖꯤꯛꯇꯤ ꯃꯁꯦ ꯀꯠꯇꯤꯡꯁꯦꯀꯣ ꯍꯥꯏꯗꯤ ꯑꯣꯖꯥ ꯍꯣꯏ ꯂꯝꯗ ꯀꯆꯥꯏꯗ ꯊꯥꯔꯤꯕ ꯍꯧꯔꯤꯁꯦ ꯍꯥꯏꯗꯤ ꯐꯖꯅ ꯁꯥꯏꯖꯁꯨ ꯆꯥꯎꯔꯦ ꯐꯖꯔꯦꯕ ꯌꯦꯡꯕꯗ ꯑꯗꯣ ꯁꯤꯒꯤ ꯆꯞ ꯃꯥꯟꯅꯕ ꯆꯥꯔꯁꯦ ꯑꯩꯈꯣꯏ ꯇꯝ ꯚꯦꯂꯤꯗ ꯊꯥꯕꯗ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯕ ꯑꯗꯨ ꯍꯣꯏ ꯃꯥꯏꯗꯤ ꯄꯥꯛꯀꯦꯀꯣ ꯄꯥꯛꯄꯗꯤ ꯄꯥꯛꯑꯦ ꯑꯗꯨꯕꯨ ꯀ꯭ꯋꯥꯂꯤꯇꯤꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯇꯣꯡꯉꯥꯟꯒꯅꯤ ꯑꯩꯅ ꯑꯗꯨꯝ ꯋꯥꯈꯜꯗ ꯂꯩꯖꯩ ꯑꯩꯈꯣꯏ ꯇꯦꯁ ꯇꯧꯕ ꯀꯥꯟꯗ ꯀ꯭ꯋꯥꯂꯤꯇꯤꯗꯤ ꯈꯔꯗꯤ ꯇꯣꯡꯉꯥꯟꯕꯕꯨꯗꯤꯀꯣ ꯑꯩꯈꯣꯏꯁꯤ ꯃꯥꯟꯅꯗꯦꯕ ꯈꯔꯗꯤ ꯑꯗꯨ ꯁꯛꯁꯦꯁꯇꯤ ꯑꯗꯨꯝ ꯊꯥꯔꯤꯕ ꯃꯈꯩ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯣꯏꯔꯣ ꯎꯈ꯭ꯔꯨꯜꯗ ꯑꯣꯏꯔꯣ ꯇꯝꯄꯥꯛꯇ ꯑꯣꯏꯔꯣ ꯊꯥꯔꯤꯕꯁꯦ ꯑꯗꯨꯝ ꯁꯛꯁꯦꯁꯇꯤ ꯐꯖꯅ ꯑꯣꯏꯌꯦꯕ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥꯅ ꯁꯤꯗ ꯀꯆꯥꯏꯗ ꯂꯦꯃꯟ ꯊꯥꯕꯁꯦ
ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯊꯥꯈꯤꯒꯦꯅ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤꯕꯅꯣꯗꯣ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯑꯣ ꯍꯥꯟꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯩꯈꯣꯏꯁꯦ ꯐꯥꯔꯝꯗ ꯉꯥꯎꯖꯔꯝꯕꯅꯦ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯁꯔꯚꯤꯁꯁꯨ ꯂꯩꯇꯦ ꯂꯥꯏꯔꯤꯛ ꯍꯩꯕꯁꯨ ꯌꯥꯎꯗꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯐꯥꯔꯝ ꯑꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯆꯝꯄ꯭ꯔꯥ ꯐꯥꯔꯝ ꯇꯧꯋꯦ ꯑꯗꯨ ꯃꯇꯝ ꯑꯃꯗ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯆꯝꯄ꯭ꯔꯥꯁꯤ ꯆꯠꯇ꯭ꯔꯦꯕ ꯆꯠꯇꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯋꯥꯈꯜ ꯑꯁꯦ ꯑꯩꯒꯤ ꯏꯕꯥꯒꯤ ꯋꯥꯈꯜꯗ ꯏꯀꯨꯒꯤ ꯋꯥꯈꯜꯗ ꯌꯥꯎꯔꯒ ꯂꯐꯨꯁꯦ ꯑꯃꯨꯛꯀ ꯐꯥꯔꯝ ꯇꯧꯋꯦ ꯂꯐꯨ ꯐꯥꯔꯝ ꯇꯧꯕꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯂꯐꯨ ꯐꯥꯔꯝ ꯑꯁꯦ ꯌꯥꯝ ꯆꯥꯎꯅ ꯇꯧꯕꯅꯦ ꯑꯩ ꯐꯥꯔꯝ ꯕꯤꯗꯨꯗꯀꯣ ꯑꯗꯨ ꯃꯥꯔꯀꯦꯠ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯂꯝꯕꯤ ꯊꯣꯡ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯏꯄꯥꯅ ꯍꯥꯏꯕꯅꯦ ꯑꯩꯕꯨ 2013ꯗ ꯑꯁ ꯏꯆꯥꯅꯨꯄꯥ ꯃꯇꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯆꯝꯄ꯭ꯔꯥꯁꯤ ꯆꯠꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯑꯃꯟꯕ ꯑꯗꯨꯗ ꯄꯥꯝꯕꯤ 10ꯒꯨꯝꯕ ꯐꯖꯅ ꯑꯗꯨꯝ ꯄꯥꯟꯍꯧꯔꯤ ꯑꯗꯣ ꯚꯦꯔꯥꯏꯇꯤꯁꯨ ꯑꯗꯨ ꯐꯩꯌꯦ ꯑꯗꯨ ꯌꯦꯡꯂꯒ ꯅꯥꯄꯤ ꯍꯥꯏꯊꯣꯛꯂꯒ ꯑꯗꯨꯗ ꯆꯥꯜꯂꯋꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯗ ꯑꯩ ꯌꯦꯡꯕ ꯀꯥꯟꯗ ꯄꯥꯝꯕꯤ 5ꯗ ꯐꯖꯅ ꯄꯥꯜꯂꯝꯃꯦ ꯑꯗꯨꯗ ꯑꯩꯅ 13ꯗ ꯑꯗꯨ ꯂꯧꯔꯒ ꯆꯤꯡꯗ ꯂꯩꯔꯝꯕꯅꯦ ꯑꯩꯈꯣꯏꯁꯦꯀꯣ 2013 ꯗ ꯑꯗꯨ ꯆꯥꯔ ꯊꯥꯕ ꯀꯥꯟꯗ 2013ꯗ ꯊꯥꯕꯁꯦ ꯃꯁꯤꯗꯤ ꯐꯖꯅ ꯍꯧꯕꯅꯤꯅ 14ꯗꯗꯤ ꯑꯩ ꯆꯝꯄ꯭ꯔꯥ ꯐꯥꯔꯝ ꯑꯁꯦ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ 2014ꯗ ꯆꯝꯄ꯭ꯔꯥꯁꯦ 100 ꯊꯥꯏꯌꯦ 100 ꯊꯥꯏꯌꯦ 150 ꯊꯥꯏꯌꯦ 1000 ꯊꯥꯏꯌꯦ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯔꯒ ꯍꯧꯖꯤꯛ ꯎ ꯉꯛꯇꯅꯤ ꯎ ꯃꯔꯛꯇ ꯊꯥꯕꯅꯤ ꯑꯩ ꯐꯥꯔꯝꯁꯦꯀꯣ ꯆꯍꯤ 2 ꯌꯧꯕ ꯀꯥꯟꯗ ꯎꯁꯦ ꯀꯛꯊꯠꯂꯒ ꯍꯧꯖꯤꯛꯁꯦ ꯑꯁꯨꯃꯥꯏꯅ ꯏꯟꯇꯔꯦꯁ ꯑꯃ ꯌꯥꯎꯍꯟꯕ ꯑꯍꯟꯁꯤꯡꯅꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯦ ꯆꯥꯎꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯂꯒ ꯍꯧꯖꯤꯛ ꯍꯣꯏ ꯑꯩ ꯈꯜꯂꯦ ꯐꯥꯔꯝ ꯑꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯆꯝꯄ꯭ꯔꯥ ꯐꯥꯔꯝ ꯑꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯆꯦꯇꯦꯛ ꯐꯪꯕꯅꯤꯅ ꯑꯩꯈꯣꯏ ꯐꯥꯔꯃꯔꯁꯤꯡꯅ ꯐꯥꯔꯝ ꯑꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯑꯁꯤꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯍꯥꯁꯤꯡ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤꯁꯤꯡꯕꯨ ꯈꯣꯝꯁꯜꯂꯒ ꯃꯈꯣꯏꯕꯨ ꯍꯧꯖꯤꯛꯁꯦ ꯀꯟꯅ ꯑꯣꯖꯥ ꯍꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤ ꯂꯦꯃꯟꯒꯤ ꯚꯦꯔꯥꯏꯇꯤꯁꯦ ꯀꯔꯝꯕ ꯚꯦꯔꯥꯏꯇꯤꯅꯣ ꯍꯥꯏꯐꯦꯠ ꯈꯪꯕꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯣꯏ ꯑꯦꯛꯁꯄꯔꯠ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯑꯒꯀꯣ ꯀꯔꯝꯕꯅꯦ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯒꯦ ꯃꯣꯏꯅ ꯚꯦꯔꯥꯏꯇꯤꯁꯦ ꯑꯩꯈꯣꯏꯁꯦ ꯚꯦꯔꯥꯏꯇꯤꯁꯦ 3-4 ꯂꯩꯔꯝꯃꯦ ꯑꯃꯅ ꯍꯩꯇꯨꯝꯗꯤ ꯃꯥꯔꯀꯦꯠ ꯆꯠꯄ ꯌꯥꯗꯦꯕꯀꯣ ꯑꯃꯅ ꯑꯗꯨꯝ ꯄꯤꯀꯔꯁꯨ ꯁꯦꯝꯕ ꯌꯥꯗꯕ ꯑꯃꯗꯨꯗꯤ ꯌꯥꯝ ꯈꯥꯏꯌꯦꯕ ꯑꯗꯨꯁꯨ ꯍꯨꯟꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯐꯥꯔꯝꯁꯤꯗ ꯊꯥꯔꯤꯕꯁꯦ ꯃꯀꯨꯁꯦ ꯑꯄꯥꯕ ꯑꯃ ꯑꯊꯥꯕ ꯑꯃ ꯑꯅꯤꯁꯤꯀꯣ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯁꯤ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯊꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯍꯟꯗꯛ ꯆꯍꯤ ꯌꯥꯝ ꯀꯟꯅ ꯄꯨꯊꯣꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯕꯅꯤꯅ ꯃꯊꯪ ꯆꯍꯤꯒꯤ ꯐꯖꯅ ꯇ꯭ꯔꯥꯏ ꯇꯧꯕ ꯇꯥꯕꯅꯦ ꯑꯣꯖꯥꯒꯤ ꯑꯗ ꯐꯦꯁꯇꯤꯚꯦꯜꯁꯦ ꯑꯣꯖꯥ ꯑꯣꯟꯂꯤ ꯂꯦꯃꯟꯗꯪꯒꯤ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔ ꯑꯇꯣꯞꯄ ꯀꯔꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯜꯆꯔꯦꯜꯒꯨꯝꯕꯁꯨ ꯌꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯐ꯭ꯔꯨꯠꯁ ꯀꯔꯥꯒꯤꯁꯨ ꯌꯥꯎꯕ꯭ꯔꯥ ꯃꯣꯏꯒꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯁꯦ ꯐꯦꯁꯇꯤꯚꯦꯜ ꯃꯇꯝꯗꯗꯤ ꯆꯝꯄ꯭ꯔꯥꯕꯨ ꯐꯣꯀꯁ ꯇꯧꯋꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯂꯩꯕ ꯃꯈꯩꯁꯦꯀꯣ ꯂꯩꯔꯤꯕ ꯃꯈꯩ ꯌꯨꯝꯂꯛ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯄꯨꯊꯣꯛꯅꯔꯒ ꯑꯗꯨꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯒ ꯃꯤꯌꯥꯝ ꯂꯥꯛꯂꯤꯕ ꯃꯈꯩꯕꯨ ꯑꯗꯨꯝ ꯌꯣꯟꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯑꯣꯏ ꯑꯣꯖꯥ ꯐꯦꯁꯇꯤꯚꯦꯜ ꯅꯨꯃꯤꯠ 3 ꯅꯨꯃꯤꯠ 5ꯅꯤꯒꯤꯀꯣ ꯑꯣꯀꯦ 3 days ꯑꯩꯈꯣꯏꯁꯨ ꯂꯥꯛꯀꯦ ꯑꯣꯖꯥ ꯐꯦꯁꯇꯤꯚꯦꯜꯗꯣ ꯌꯥꯎꯕ ꯂꯥꯛꯀꯦ ꯃꯁꯤ ꯑꯇꯩ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯨꯝꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯥꯛꯀꯗꯕꯅꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯒꯨꯝꯅꯀꯣ ꯈꯔ ꯄꯥꯟꯂꯤꯕ ꯃꯈꯩꯁꯦ ꯂꯥꯛꯄ ꯃꯤꯁꯤꯡꯕꯨ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯁꯤꯌꯔ ꯇꯧꯁꯦꯔ ꯀꯟꯅ ꯍꯣꯠꯅꯔꯒ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯍꯧꯖꯤꯛ ꯃꯊꯛꯁꯤꯗ ꯌꯦꯡꯁꯦ ꯑꯩ ꯇ꯭ꯔꯦꯅꯤꯡ ꯆꯠꯄ ꯀꯥꯟꯗ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏꯕꯁꯦ ꯔꯥꯐ ꯂꯤꯃꯣꯟꯗ ꯑꯩꯈꯣꯏ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯋꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯍꯤ 2ꯗ ꯑꯗꯨꯝ ꯄꯥꯟꯕ ꯍꯧꯔꯦꯕꯀꯣ ꯁꯤꯗ ꯊꯥꯏꯌꯦ ꯑꯩꯅ ꯃꯊꯛꯀꯤꯗꯣ ꯑꯗꯣ ꯔꯥꯐꯂꯤ ꯄꯤꯁ ꯑꯃ ꯄꯥꯟꯍꯜꯂꯦ ꯑꯩꯅ ꯀꯨꯝꯁꯤꯁꯦ ꯆꯍꯤ 2ꯗꯀꯣ ꯍꯀꯨꯝ ꯑꯁꯦ ꯃꯁꯤꯗ 120 kg ꯄꯥꯟꯕꯅꯦꯕ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯗ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯗ ꯉꯝꯗ꯭ꯔꯦꯕ ꯑꯗꯣ ꯀꯦꯕꯤꯒꯤ ꯑꯩꯈꯣꯏ ꯂꯥꯛꯄ ꯀꯥꯟꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯀꯥꯟꯗ ꯃꯣꯏꯅ ꯀꯛꯊꯠꯂꯣꯁꯦ ꯁꯤ ꯈꯔ ꯀꯛꯊꯠꯄꯤꯔꯣ ꯀꯛꯊꯠꯂꯦꯕ ꯃꯁꯥꯁꯦ ꯀꯛꯑꯣꯅ ꯃꯁꯥꯁꯦ ꯀꯛꯈ꯭ꯔꯦꯕ ꯑꯗꯣ ꯃꯁꯥꯁꯦ ꯀꯛꯄ ꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯀꯔꯤꯅꯣ ꯍꯩꯔꯣꯟꯁꯦ ꯍꯟꯅꯗꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯕꯅꯤ ꯍꯧꯖꯤꯛ ꯂꯩ ꯁꯥꯠꯄ ꯍꯧꯔꯦꯗꯅ ꯁꯦ ꯀꯣ ꯍꯧꯖꯤꯛ ꯁꯥꯠꯄ ꯍꯧꯔꯦꯕ ꯑꯁꯦ ꯍꯩꯔꯣꯟ ꯂꯥꯛꯀꯅꯦꯕ ꯂꯩ ꯁꯥꯠꯂꯤꯕꯁꯦ ꯑꯗꯨꯅ ꯀꯨꯝꯁꯤꯁꯤꯗꯤ ꯑꯩꯈꯣꯏ ꯏꯔꯦꯟꯖ ꯊꯨꯅ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣই ꯅꯪꯉꯣꯏ ꯍꯥꯏꯅꯀꯣ ꯖꯅꯋꯥꯔꯤꯗ ꯊꯨꯅ ꯂꯩ ꯁꯥꯠꯄ ꯍꯧꯒꯅꯦꯕ ꯀꯨꯝꯁꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ
थुना arrangement तौदरदी next year की अदुबु हुजिक हुजिक जे लौ खाउबा मतम ओइबिना mayam chinaba मियाम से थबक याम चिन्नरेबा ado keno oza gi farmer je khun gi mi num oibra kamai ai farmers ai dim aina houses 25 houses ai semane ba ko okay koi green oirga like se ai schedule su like pajana haire okay mama mapa khoi di lo ba mi oibina service piba ngamdre aduna ai dimok ta ama semlaga crafting cutting layering ai training lauraga ai angambado ai haibado moibu sharing dauraga tawhanbani hujikti moi gi income di kamai tawe moi income se hujik se department da chatlabdi ama da chatlabdi cutting se aina masjid laurabdi lupani da pibne 5 inches je ko imphal da buthok rabdi lupa hum 1 lakh storab su 2 lakh storab su atum hingliba adugi count dauraga atum hisab tawna ne kaise hujik crafting se aina hoi ai poly house center da thame ai poly house ama leye adu da green oirga ai poly house asida laurabdi aina 80 du su biye 100 du su biye for zero aina ko 10000 15000 laurabdi adum 80 du su biye adu bis oina tharabdi adu di 100 tadre l layering sina masida l layering se masigi size da l layering se pi ne ba ko asida ai farm da aina kakpirabdi 30 oina biye aina sida chaurab chu big rab chu order gi matungin na tum biye aduna hujik khwaidagi nungaibde khoi state manipur miyamna dum department miyamna nungsibiduna hujikti order asego crafting wairo cutting wairo sit ki wairo adum demand lakuse khwaidagi khoi chambra pandrabsu atuni khoina khwaidagi nungaibse okay samo yam nungaijare oza adoza akhoi ozaigi si Kachai gi lemon ji dang to oza oiba festival ama sahi khuding gi pangtho ina hai oza ko adoza karam kan da pangthok pano do karam kan ga tawnom da habi khoi se festival se January date 15 da makha adu da ko 14 13 12 11 adu da tum chihi guting gi festival se pangthok mane ba maram di krino airga chambra se khoi se phajana munde ba nau hi ba atopagi yanglapdi atopati mungre ba ko si hauji lai phibam je mundri ba hoi mundre siti mundre ba wat khi ba adoza ozana adu hujiki handaki lakador festival se January gi sid lakador festival se mayam su imphal lom de mayam su lakna bu jana khoi kitang message ama ga to bio hujik se hoi kumsi se festival dia tum chehi guting ge tawgadabne pandrab su palab su ko atubu lakli ba makhai bu hujik se contract pi de ba kanab su biroi atu lakli ba makhai sing bu ai farm da ai group da palli sing se miyam bo tum khradang wairap su atum share tawni aina hujik kan shem sar ga tum le ne yam nungaijare oza una dana suma wari ngak sana ba thank you thank you sisina Kachai gi Baptist Church akhoi hoji lemon farm dagi haidore lemon farm de haidoga akhoi na lakpa lambi duna sisine do hoji akhoi chatoi jina somda sina Ukhrul lo na chatoba akhoi hoji